khudingi Bible aruba Bible ki texting nainabagi thorum asida mayambu emerging Bible prophecy ministry na taram noksari ngasi nainagadaruba sidi Luke 16 gi 16 haibadi Wayel Yathang amsung maichawsing adu John gi matam phaoba khaktang leirami aduna Yathang tara ase darka leitre Christian sina Yathang tara ngako darka leitre haina kanaw mixin hai hairi behiram asigi maramda ikhoi nainaminasi ahan bada ikhoi shoda pathana tawsi Sargada lebe payam thagasare pa yahaki Wayel Yathang tara ase John gi matam John the Baptist gi matam adu phaoba khaktagi ni adugi masigi makha tarakwa anubu warem nabigi matam da leiba ikhoi na masi karisu tawningai leitere inningai leitere na hairi base chumra lamra habsigi maramda nainaga tawri masida nahaki thawai asengmadana loina biyo aina ngam khuding masu nahaki aningba pamudagi matuina phasana ngam ngam baibu ohen biyo Prabhu Yesu Christa gi mingda khurumjari Amen. Ekoi ahambada paminasi Luke 16 gi 16 je ai Manipuri da chu icharabani mase paminasi sida hai The law and the prophets were until John gi matam phaoba Wayel Yathang amsung maichawsing ase leirami hairiba matam adudagi since that time the kingdom of God is preached matam adudagi ishogi ningthaulebak ki ishogi ningthaulebak ase sandoklami and every man presses into it mipung khudimana masida ko nampuda any upay ama tawduna masida sangningai masi phangningai honarami habse masini adubu isinawsa masida yauriba the law and the prophets were until John where habse King James version ki translators in masi hapsan bane masi original Bible da masi yaude the law and the prophets until John habne aduna hairiba text inge masi ki text ajidai aduna Wayel Yathang amsung maichawsing habse masi John gi matam da pho Yathang tara ase leirame aduna adugi makha tabadadi aikhoina masi inba darka leitre hai hoi law amsung prophet habse karina habse aikhoina law and prophet se ten commandment ni haina kanaw mishna roksele masi oibro oida price aikhoina makha tana aikhoina nainaminase adu hairiba text se phadana masi gi samamna baje ko ngai ki dama amsung Luke 16 je aikhoina Matthew 11:13 ga aikoi sangdamna duna yengminaseba sidana Luke 16 dana the law and the prophets were until John habni masiko aduga Matthew 11:13 da mu khoi yengjeba for all the prophets and the law prophesy until John hai masiko masina samamna je ko lamne haidi maisha khudima Old Testament ki maisha khudima Moses auraga Moses ki matungda la keba maisha khudima khoina Isaiah adaga Daniel Ezekiel Jeremiah Hosea asina simba minor prophets leikre loina makoi asina John gi matam adu phaoba prophesy toromi habni karino prophesy toije makoina John gi matam adi anabu warena haidi Prabhu na laga ikoi gidamu sigani aikoi gidamu sida pokani siba adu khoi arang khubang gidama haiba punamak to prophecy kudimak to John gi matam adu phaoba prophesy toromi habsineba aduna masida paleba law and prophet se masi aikhoina kana no haibse ten commandment oibra haibdo aikhoina yengminna seba masi nate ko ten commandment haibse nate adu aikhoina matam khudingda kawgum jeba mase aduna masida paliba aikhoina where haiba why se jo hapsan bani haibse aikhoina kawgum si lungna icham chamna the law and the prophet until John haibni John gi matam adu yaudir pawba Wayel Yathang amsung maichawsing haina haibneba adu Matthew gi waiji gi khona hujik changdana bada yengkare ai sida mu yam chalaroi adu itadi ekhoi amu yengase the law and the prophet Wayel Yathang amsung maichawsing haibsina kari ath phungdokpra haibdo aikhoina yengmana seba Kristana mahaki public ministry marna miyam ta ishogo pok sandokwa hobo matamna mangna asumna hai Mark 1 gi 15 da matam ase thungkhre ishogi ningtholeba ase nakkhre habni matam sida paliba matam thungkhre habse karino habdi Moses amsung maichawsingna piramba akhoi gi dama kanbibu mapu ama lakane hena pro khudamna Moses ta jo pirami haidi
akonba matamda ishona maicho uma tharakani habne aigumma maicho uma tharakani habne masigi maramda punamuk maramda palami aijana su Prabhu Jisu Kristagi popai maramda palami aduga maikana ju Bethlehem da pokne haina hai Psalms su mahak sumai tawdana mahak paisagi chalnang kharda yon thokane hai loina awaba nangani khokne habje maisho khudem na khoina Old Testament lyric sing nei na ba matam na khoi khangane ba loina haiba Moses ki lyric haibdi Moses na iramba lyric manga je masida su masi Prabhu Jisu Krista gi maramda haide khoi gi damo message ama lakani habje masi maramda ju haide bneba Daniel haiba lyric na ju Daniel 9 daga 9 khoina nei ba tar chapter 9 ji daga haije Prabhu Jisu Krista na lakpagi timing adama na sibagi mai timing at sapsana 9 gi 23 day na 27 asida fazana prophesied tawgrabneba masi maramda su meam leikhre ba isnausa aduna masida palliba law and prophet saina palliba se karino haide Prabhu haidi maichausin na Prabhu Jisu Krista gi wapau sandokani mana Prabhu na ikhoi gi namak sibigani habdu gi maramdaneba khoi mu khata na John 5 ki 45 to 47 hai na khoi na khangenu aina na khoi bu ipada maran sigen haina khangenu haine adubu na khoi bu maran siba amalai madudi kanano na khoi na thajaba Moses haibda Moses na khoi bu maran sigen haine ipagi mamangda haibni maramdi masida Moses haije Moses ki lyric sing haine maramdi Jews sing aduna Moses na pikhiba Wayel Yathang Moses na pikhiba ikibado adugi matungina mokhoina thajadeba Moses na Prabhu Jisu Krista gi maramda irame sidaije nakoina Moses pu thajaramba taradi nakoina ebisu thajarangani maramdi mahana egi maramda habne 46 da adugo 47 da nakoina mahaki Moses haido sida palije nakoina mahaki aibado mahaki writing do thajadragadi karamna nakoina egi wahi thajagani habjineba mokoina di Moses na ibasing adu thaja hai aduga thaja tadi Prabhu na lakpuje Moses na hai Moses na pikibo Moses ke like te igibdo madugi matung ina lakpani haibje masine absida palise akhoi jongche John 1 ki 45 tong jengche Philip na Nathan phange aduga mongon da hairami akhoi na mahakpu phange karamba Moses in the law hamko Moses na magi law Wayel Yathang de ikibdo in the law and the prophets did right professing the ikibdo Jesus of Nazareth the son of Joseph haibje ade masaya du gi maram de imne sida paliba Moses in the law haibje morona Moses ki lainima kuna Genesis Exodus Leviticus Numbers Deuteronomy harab like law harga khaneba masida iribje Wayel Yathang niti niyom mayam adu gi maram de ibneba prophet hargana aikhoina khangna duise Old Testament gi maichosing Moses na taba aduga khona Prabhu Jisu Krista gi New Testament gi mamang da lerba maichosing do madugi maram daneba mo khina mu yengchi ko Luke 24 gi 27 40 27 ga 44 da yengcheba law and prophets haina represent to je ten commandment na tebje ado mana hai Prabhu Jisu na sire hinkalama matam da mana magi kaino chapalambi da khunga masa am chapalambi da mana magi saboksin da tarmeba mana Moses tagi hohaje Moses na iramba lyric manga adu tagi hore and all the prophets haidi matam du da lairiba Prabhu Jisu Krista gi maramda lairamba lyric che New Testament ate adiba waren abigi maichosing maduneba makoida magi maramda iramba sing do loina sandona tai hai 44 mu yengi ko mana makoida harami masi aina na koida lairing da haikibaduni aina na koigi lairing da hiram khudi mok thungkani hamne haidi Moses ki law da written in the law of Moses ki Wayel Yathang da haidi Moses ki lyric sing da in the prophets adi aduna aikhoina maichosing gi Isaiah Jeremiah Ezekiel Daniel Hosea lairibo maichosing irambasing do and in Psalms hairagana aikhoina Psalms Proverbs Ecclesiastic lyric homse masibu Psalms haina khangneba masigi maramda aigi maramda irami habne masida palibse aikoi mu yengji ko Acts 13 gi 15 da jay haidi Wayel Yathang law amasung professor do synagogue sasan tawbasing adugi mamangda adu paraba matung da synagogue lyric sing aduna
send unto them ye men and isinausa ikoina ye have any word of exhortation for the me singi the muk target wahi na koina later kadi haibi han sida paleje law and sida pari law and prophet and pari old testament like akona Moses ki like amsung mai chau singa du buneba 24 gi 14 da chai but this I confess unto the aim machina koi the haidok sadi after that after the way which they call heresy makoina heresy ni aina takpi de aram takpi bune hariba lambi asidako aina chalaba matunda haiba so worship I the Lord God of my father asumana moina sanaba id pola chali bje mana takpi je aram takpi bune habneba adubu mana hoje takpi de bje mokoigi mapa ampu singna sanaramba mana farisi oringeda Prabhu Yesu Christ thajingda taambado maduneba adugi mapa ampuna kurambado shone believing all things which are written in the law and in the prophets sinausa masi samam nuya leite ai samjalage khara aduga 26 ke 20 to 23 da ho maramaduna ai ishode gi mateng phangladuna aina ngasi phawba apikpa asoba khudingmakta ko ai sakhi piri saying none other things than those things which the prophet aina wari hairi se mai chauksing amsung Moses na lakani haiba adugi maramdaneba haidi Christian awana nangani adugo mahakche asibasingi maruktagi hingatpa ahanbo oigini haiba adugi maramda Moses na amsung mai chauksing irambado madugi maramda aina sakhi pi habneba sida palese adugo 28 23 da mu yengje ko sida masida ko mokoina numil ama lepe aduga mokoina mongonda laame maki lepam aduda laame aduga mahangna mokoida ishogi ning tholeba mokoibu Prabhu Yesu Christ bu thaja lame haidi brought out of the law of Moses ki lairishing degi and out of the prophet from morning till evening ayuktagi nang thinpau masi pona rom da lairaba matamda ko haidi rom da lairaba se boxing thaja basing aduga atopam pham da leiba thaja basing aduda Krista do sumi habdo haidi Moses na amsung mai chauksina Krista gi maramda habdo adugi maramda mana sakhi pirame bisnausa aduni sida aduna ikoina hoji pakraba Luke 16 gi 16 da hairibdo masina hairibdi lo amasung process na haidi Moses ki lairi amsung mai chauksina John gi matam adu phawa haibdi Prabhu Yesu Christina lakhadabdo madugi maramda sakhi pi habni mana sigini pokani sigini aduga mana Katkani habse masigi maramda sakhi pi habsine baisnausa aduna masini ko masina haije aduga masigi koina hoji haike bisida law and the prophet habsine ten commandment habdugi atha tawte aduna ten commandment je John gi matam phawle rami aduga makata na masida de leitre habse masi aran mani maramdi ten commandment do ekoi hoji matam da ten commandment sana da taragati ekoina atop lai kuramba ya braba ya de baisnausa koina mi hatpa yade imai pan haiba ingadabani kalakpa mi hopa yade mitum mi wala na ba yade migi mingon to oida bungang ba yade punamo wahenda thangna haiba singase masi ekoina hoji in badarka laiba haibdi masi tawdraga de khoi paw ogine ba adubu wahenda thang in ba habsin nang ai pangana ngamgadab nate Prabhu na ingon da laaga nangno populaba aduga anabu ware na bodo thungba dugi mapana in bangamgani habsine ba adana wahenda thangje nam lengdana lei ishona leirim ke mai wahenda thangje lengdana lei habsine ba sinausa aduni koina serana na khanbagi atha thokte tapiribo mayamda ishona bopi boisnu na khoina boragadi ai channel subscribe tawbiu hena bible ge sumbada na khoina khangningai gidama pathana tawje sragada lebi payam thagasare aduna hoji khoina nainakraba sida nana bap tanbagi damu thagasare makha thana sunahana singbiu bap tanbiu paisho bible ge samapnaba laidibu kodama khoi ira laina na ki bible dagi paragana ina aduna khangmangaman bena Prabhu Yesu Christ ki minda kuramjari amen